News 9 louba interview amada Assam Rifles ki hannagi Director General Lieutenant General PC Nair na phongdokhiba wapham sing aduna Assam Rifles ase Chin Kuki Narco Terrorist Singa Loutunaba Force Amani Haibasi Mayek Sengle haina COCOMI na maral shirakli. COCOMI ki Media Coordinator Yumkhai Bam Surjit Kumar Kuman na kudek piduna thadurapa cherola mana hai. Interview aduda mahagna housing status sida thokliba irang asida kuki kulai paiba singna drone bombing chatakhide amade missile season aduna maitei khunja singda kapsin khiba leite haina phongdokhiba wapham adu laibak thibane mahaki wapham aduna Assam Rifles na kuki kulai paiba single lautunaraga Manipur tugaina bagi damak maitei miyam da landarakpani haibasi Mayek Sengle. Manipur Police ki IGP Intelligence Cape Kabib amasung IGP K Jayantani na thasigi nipanda pangthokiba paugi mifam amada kuki kulai paiba singna chatharakliba anoba lalong singa sige matangda Mayek Sengna phongdokhiba laikrabani paugi mifam aduda Imphal West District ki manung chana laiba kautrukta kuki kulai paiba singna drone bombing chathaduna micham amade State Force personnel kaya sogapan nanghankre haina phongdokhibane thogdo aduna maram oiraga micham miyam mipainaduna leiringaida thasigi tarukta kuki kulai paiba sing aduna moirangda rocket kapsilaktuna mioi ama tamthina hatkiba amade mioi manga na sogapan nanghankibagi thogdok thokrabane numit adumaktada tronglawbidasu rocket kapsinduna akaya thoi kaya thokhankibane kuki kulai paiba singna landarakli bamafam singase Assam Rifles na ngak senduna leiba mafam oibana mapal leibaktagi kanglon kaina chongsilaki ba kuki sing asina irai laina micham miyam da landarakpa ngamlibane Assam Rifles ki nakal na matada tong sinduna leiba mong matawasina maram oiraga COCOMI amasung Manipur miyamna lamdam asidagi Assam Rifles atuba matamda lauthokkinaba center da demand tawduna lakpane adubu center na lokatfam thokpa thabak thawram sing matam chana lokhatabana irang asi sangthahanbagi achoba maram ama oiribane center na Manipuri sing asi India gi asengba citizen ama oina ikai khumnarabadi asigumba tamtiba thawong sing asi kaidawnungda chatharamloi Manipur thokliba irang asigi matangda malem pumbana khangnaраklaba matam asida Lieutenant General PC Nair gumba retired officer amana aran ahui kaya ngangliba si miyamna taraina lofom thokte haina su COCOMI gi cherol asina makhatana phongdorakle